Tungan basi pongi maru ba I pau khara khangacharaga myamda share tawjage Thadou Furupna Manipur Da Nrc Chanahanba amadi Manipur lenga ki war on drugs campaign asi Sougatli Haikhre Laukthokre Thadou Furupna Manipur Da National Register of Citizens NRC Chanahanba amadi Manipur lenga ki war on drugs campaign asi Sougatli Haikhre Laukthokre Guwahati da hawkiba November gi tang amadi anida Thadou Convention Guwahati Organizing Committee TCGOC 2024 na sinduna pangthokpa Thadou Tribe Convention 2024 amadi committee asigi chairman Nekholan Hawkip amadi secretary Mangbilan Sidho na thadorokpa serol amana phongdorakle Zero lasina makha taraduna hai tribal furup singi oina documentation tawbada awarpa leibana NRC chanaba matamda yelhau furup singda ayerpa leitanaba honaba mathau tai loinana nisagi mayokta leingangna changsiliba khongthang asi hena mai paknaba afaba planning ka loinana community engagement da miyeng thambiu haina mari lenaba singi pungning singsilakli haibu wafam thamlakle Makha tarakpa update SIMD Sahajan misiga mari lainana sem kiba JAC amadi Chief Minister ga wari sanaduna yanaba purakpadagi imung manungi miyoi singna Asiba Loukhre Ziribam gi murpung khulda mathau tawduna leiba Sub Inspector MD Sahajan apokpa laikhidraba MD Ibo Sabu Constable amana nongmaina kaptuna hat kiba thodok aduga mari lainana sem kiba JAC against cold-blooded killing of MD Sahajan Sub Inspector Manipur Police Mobung Police Outpost Ziribam District ki mihu singa amadi Chief Minister N Biren Singa ga ngasi unadun wari sanaraba matung hiram kharada yanaba purakpadagi Asiba haksang adu imung manungi miyoi singna Loukhre hairi Yana kiba hiram sing adudi mihar asida senariba Constable A Bikram Singh thabaktagi terminate tawba laikhidrabagi mathau mangam pangthokpada guard of honor piba laikhidrabagi loinabida mahaki qualification ga sanaba lenga ki thabak ama piba Tha ani gi manungda mihat asiga mari lenena lokhat kiba case asigi charge sheet submit tawba laikhidraba sajan phanglamba tolo pension matam yaudriba phawba phulpe mahaki loinabina phangba amadi phangpham thokpa s grace yagi process hauba haiba hiram sing asida yanaba purakhi haina makhatana sumna phongdokle nakal amoromda SIMD sajan hatpada senaba Constable A Bikram Singh khudaktagi suspend tawre haina Ziribam district ki SP Khamnam Robinson Singana khuyek piduna thadorokpa serol amana khangalakle